Central Bureau of Investigation CBI gi Anti-Corruption Branch ACB Imphal-na Manipur Lengaki Principal Accountant General ANE da Thabak Tauba Irom Bishorjit Singh Kauba Senior Accountant ama Senja Thumjaga Mari Leinana Phare haidi Pao sina makha taraduna hai Modified Assure Career Progression MACP gi file process tauna bagidamak Pangai da laiba Forensic Science Laboratory gi staff amadagi lupa lising tara lauki haibagi maralda Bishorjit Phakhre haidi Central Government gi tongan ba office singda paktaknana Senja Thumjagi thabak sathare haiba pau fangbadagi CBI gi team ama ngasi Principal Account General ANE gi office ta sanglaga official adu kudakta Phakhre loina na mari lainaba che sang singsu Bishorjit ki office ta thiba humbagi thabak su sathaki haidi